ngasi khudol tamjagadoriba topic sing adudi ahanbada khwaidai mabudi king lauba misak smartest person ever anisubu topic da astronaut sing na sunrangdo khiba thingna kiba yam sathina ngai oiba dugumba potsing ahumsubu topic da adongi punsi honghanba ngamgadaba yam atenba video ama ahanba topic ngasi pawda prithibisda hinglamba natraga hinglibasinggi marakda khwaidai mabudi marusing phaba smartest person si masi kana arongadaba mali adom hana khangbirabra record lehoba smart oiraba miyoi kya aikoigi taibang stay da poki kudamoina Nikola Tesla Albert Einstein Leonardo da Vinci asina singmani adubu makoi sing simabudi marusing phabagi maming okhak chacharaga thawina IQ onaruba matamdadi masi saktak chakdaruni pasna makoi kuding maksdagi IQ wang si yam helamki IQ haibdi karina intelligence quotient asambida IQ haibasi masin nab amane kari karamba maklagi naf madudi changing makhal mathel chathaduna kanaguma miyoi magi brain si masi kaya yamna khengi kadai phawa kari tobunga mi takna na badgumba kok phawgi chang onana ba naf amane IQ haibasi aikoi miyoi magi IQ si masi changchata 100 oi karigumba kanagumba magi IQ na 140 lalagadi mahak tubu thoidoi topa gyan loksing leiba genius amani haina longnai IQ gi falsna mi amagi brain gi tobong amba chang hekta chap chana lepi haibadi yam langani ngasi fawgidi budi loksing on bagidi sigi pathapsna khwaidi kina fawduni longna zabadani Albert Einstein gi IQ si 160 ni aduga IQ khwaidi wang binupi Marilyn Bose Sevan haribu dupi si IQ na 190 ni adubu makoini gi IQ si ngasi mayam saktak jagadoriba bisaksi gi IQ ga mu yengnaragadi yam nemba chingdoribani aikoi khudingmang hakchang phaba pame adu chana thakna chinjak ta phatraba chemical ki pot yan amadi singnusna su phatra matam steida swan khrabai khoi gi miyoi bi hakchang singak thoksanaba anayak tagi ngak thoksanaba khanama dietary supplement seasonaba ki tangai phadablai haibasi masi aikoi ayamana khangnade maramsna ngasi manipur praja sing yam pamnasna khlaiba 100% natural level dietary supplement manga khakhamina se number 1 ionic minerals na aikoi gi hakchang da yam kuptana cellular level mathau tawduna sontharamba cell sing nongna sakti pisinduna mathau mungam sangat hali yai lifestyle gi ionic minerals na bana singlinawri sontha fagat hali saru mani tomsagi mapanggal kan khat hali bb control tawba mangba yekhatpa nungsang phali cholesterol changwangba nemthan bra chawna tengba number 2 woman care masi sina bana nupi singi inungsi sengdaba thagi khongchat changnai daba phingau chatpa madi womdagi thorakan ba naw singdagi kan ba madi fagat han bra chawna kan hali ahum subda leijare perfect plus masi sina bana immune system kan khat hali arum lai ho kangkhu khuba liver madi kini sokpadagi ngakthokpa madi fagat han bangami number 4 active brain masi sinabana depression labor stress labor memory sonba karigum mamada puning jangsin banga maktabdagi phagadalak bangami chawna kana halli aroibda lejare perfect law masi sinabana kuchu komen sengdaba kuchu pandaba jahiga chana dum chaw khusilakpa uring mahing harib singsting ang thokpa kanbada chawna kana halli pambi bising screen da tholiba number hektada hojima call toksinbiya nipasigi maming William James Sidiscoe nipasni yam angang oringai masagi chahi sumnagi chahi ama makhai ta surakpada New York Times hariba pause si breng pava ngamki mana chahi manga ta surakpada haukiba chahi lising taras taida karam numit karam tarik ta ki haibasi masagi makok ni irai laina hotna puthok sabu ngamki chahi tarama thoita surakpada ma class yam wangkre madudi Harvard University da oina ma mahitam thaki yam angang oina tongan balaiba kun manga gi mathaki lonso ma breng ang ngamki William James Sidiscoe IQ si 260 dagina 300 fogi martalai hairi ni sugo topic astronaut sing na sunrangdo ukhiba yam sathina ngakningai oiba potsing astronaut sing na sunrangdo uiyedana phungdong narakhiba pot kharle maduri hekta bada khamthing ngakningai oiba isai gi min heng udri faudi thajaba ngamloi da kuma potsing fawo yauri maramdi pot kharadi sathina ngakningai oibda natana astronaut sing aduna makhoina uriba potu sini sumaina tawi haina faw lifam to pong khangdaba explain to bungam da butuma potsing bawba yauri bane Major Gordon Cooper hariba project Mercury da yawkiba American astronauts na prithvi ga koi da paringai mahangna kariguma sangbanba machugi angakpa arangba posak amana mana tongliba capsule tamna paisle idana report ama dorakhi posak simana bhap phavdagi leitaba pota leiboi uba
illusion ama oiramde mana tasingna mu ukhi maramdi mana ui hariba posse Australia da leiba trekking station amana so detect tawba ngamkhi pochak sik karino haibagi langlalang jin amta phangdringai major cooper laikide space ke topa angakpa thawdok amada 2003 da Chinese astronaut Yang Liwei harim pasna mag spaceship ta kana gum amana mapanlom dagi dong thilakpagi makhol tawa phangki haire space ta dinung sit laitavana song khonjal amata laite khonjal amata thokte haibasi masi khangkhangraba wane adu mapandagi spaceship ta dong thilakpagi makhol tawa haibsmakte astronaut singi to haw yauna sam chap yungkhani ngai ni masigi spaceship ta dong thilakpagi makhol tai haina claim tar livasi masi Yang Liwei matom da sunatre 2005 amadi 2008 da space mission chatkiva ati Chinese astronaut singna su masigi makhol simak tai haina claim tar kiva lekravani ahum suba topic adongi punsi hongan mangamgadava atenba video ama bhavna sagat piyo nongma yuk ama kring khinglak pa alarm makhol da dom mitkap khangtok thore ngarang khara thengna tumkhibai adom tumsit phadam nakjang du inam namle maramsna dom heramine taratanga tum thokhi gade haina jingtharur phajukta mukjing khalaga amuka tumsille minute tara thengthna tum thokluramina dom thabak chatpadadi khongkap hena laungna thangduna chattaba yadre hatu chatlamina dom nasa chaksin jabai changdi handare hobe sorok lanthokna bahotnaringai adom karam haife thengjilai nang khongda haife chukjaragasu nangi daw yaba hairagade card thorlibani padu senjau paiba chowa company amagi mapu irongki accident asagdamang mayam nungairamte maramsna mana nangbu nangna hujik tawliba thabak tu dagina tolop chawa thabak ama magi company tu da bibire thabak ningthina dawbai jahi ani gi matungda de dom promotion mathang karaktuna company sigi sing thaningai oiba pham ama paire nongmani nangonda phone call ama lakhi amadi nangbu thabak hapirakiba nangi boss tu road extend amadi masa paralyze tawduna leire maramsna company gi maroiba thabak thawaising nangonda sinari haina hairakhi jahi manga gi matung ahlo islapna dongi boss tu thabak ti pumpo pothaningakpadagi company tu nangonda yonthorakle jahi ni phunto surpuda domsu senjau paibi millionaire moina thabak ti potha thokduna yam nungai yaifana pale khuding muksi kadai de kamdong na oirakhi mari chalakhi nongmanang na ayuk amakhak tumsit phatri dana minute tra khak thingthna tumsilubuduna nongmanang bu millionaire amoraknabagi mari lenaba khongdafam kya yatharakkhibani sumdo wasu aikoina butterfly effect haina khangnai butterfly effect hariba idea sina kari haige da yamna pikpa kari shu leite hena khanba thodok macha amakhak na chu yamna sathina chauba thodok amakhak pu thokhanba ngami haiba sineba aduki matik pikpa ahongba macha amakhak na su matam kharagi matungdadi yamna achauba mongda ahongba purakpa ngami haibase masi sigi yamna fazaba londa da akoina butterfly effect haina maming thonjan baneba ko hariba butterfly effect haibase masigi scientific oiba maming di sensitive dependence on topics na makha tana khangbining masingna description da lakpina banaruk jari